ngase phongkhiba tongan tongan ba manipuri se phongsingdagi amasung thokhiba thawdo wathok-singdagi maroibi ipausing mayam thamjigi ahanmada sanalaiba pauksi-digi lokusarga state lenga company ga muknarakpadigi lamdengi solid waste plant thabak lepkhre Imphal East District tokhaiba solid waste plant thama mathau tare lamdengda leiba manipur gi amatangairba solid waste management plan ski pipam tokpa CLPB3 have ki wahauda state lenga ka plan sibu salai riba company ga muknarakpadigi thasigi kunga mapandagi thabak leptun leikiba maramna Imphal gi tongan mafam sindagi purakpa amot akai amata solid waste management plan asida thankhidre Imphal West District ki lamdengda leiriba solid waste management plan as hokibu kumza English ngani ga taraka taruki December thadagi mathau tawo hokibani solid waste management plan as Imphal manungdagi puthorakpa amor akai sindagi compost fertilizer onthoknabagi panamda Ahmedabad based over innovative EcoCare Private Limited amasum thermotic system limited kobalanai farm ani asiga public private partnership PPP model phakhatkibani adu bhaukiba kumza English ngani ga kungani thogi jun thadagi hauzik phawa plan asida amor kai thabagi fitting charge asi lenga ki mari lenaba authority singna pibirakti haiba wo haudigi company asina thabak leptun lekhibani haina plan asigi manager pauksi asida telephone gi kuthana phongdorakli asumna plan asina thabak leptun lekhiba asina maramoiraga IMC amadi atayato patungan NGO singna Imphal gi tungan mafam singdigi khomduna purakpa amor kai sing thabi yadan leire asigumba phibam asi makhatana sangtharabadi Imphal manungda amorkai peak thanba yawigi phibamda lakadori manager sina makhatana hai IMC amadi urban local body singa sina Imphal gi tungan mafam singdagi nongmada amot ton sam yang khairam puslakli adubo plan asigi capacity asidi nongmada ton sam khaktam oiribani masigi sumatata company asiga lenga ki MOU khuyek pina hibu matamdadi nongmada ton humpudamak laubahani yana khibane asumna numit khudingi amot pa puthokpagi sang hengalakpadagi lepalaitne hengalakpa maramna process tawna bhona bresu awaba kya mai unai amaramda waste to energy plan asidigi mai puthokpa si gas engine amagi matena puthokadabani amasum compost fertilizer sunaba process ta MM35 MM16 amasum MM4 gi tromel ahum khili MM16 amasum MM4 gi tromendigi tholakpa reject sing aduna briquette saduna gratified hapsalaga mai sakhalaba matungna madudagi tholakpa purify toraba gas aduna mai puthokku sijinaga doriba gas engine adugi fuel oina salaibani plan as linkat ki matamda mai megawatt ani puthokna papanam thamani hauzu khiliba gas engine si kilowatt chatruk puthokpa ngamba gas engine haukiba November thara numit taraga mangani rom leptana mai puthokpagi thabak toramle adubo machine asibu salaina raklama mioi singa hauzukti mapan loina hanakiba maramna mai puthokpagi machine asi salaidina leiri matamadura nongmoda mai kilowatt chahungi sang puthokpa horamlabani hanis makhataki lamdamas solid waste management gi thabak pakhaliba si asoiba madi award pakya marum yauduna project asigi panamadu phangmang amdre haina su controller of auditor general of India gi hokiba kumza English ngani ga taragani pan gi March 13 gamte phawgi performance audit report na phongdokhiba lekhrabani report asigi matungina lamdamasida solid waste management gi thabak thoramasi urban local bodies ULB singna pakhali loinana mahut department na thabak thoram sing asigi matangna policy amadi strategy semi masida Manipur Pollution Control Board na sukupna yengsinduna solid waste management gi thabak thoram sing paikatpada akoi gi phibam na suonbra haiben singba singa du kupna yengsinba gi thabak tawri adubo lamdamasida solid waste management gi thabak paikaliba sida asoiba madi award pakya marum yaure haina Controller of Auditor General of India gi hokiba sai English ngani ga taragani pani March 13 gamte phawgi performance audit report ki matungin hairi kumza English ngani ga taraga mathuigi census report matungin state asigi apunba mi singasi lakh 25.70 ni masigi manungda rural area da masing lakh 17.36 loinana urban area da liba mi singasi lakh 8.34 ni adob state asida haukiba decade asida missing hengatpigi sang asi sada 18.6 ni masigi manungda rural dana sada 9.1 amande urban dana sada 44.8 oidi maramasna urban area singa sida missing yamne hengalakpa amadi honglakliba punsi marel sina urban area dagi solid waste puthokpi sang asi yamna wongkalakli loinana urban area khakta nongmad solid waste ton samaga marfu gatar ko point marfu ni thu puthokli hairin su pausna makhatan phongdorakli memna tendang na sumna thamjaramge
Makasa Tarapoina to perform Impal Smart City Phase 2, Athingmakan Impal Turelgi, Nongpoklambi, Paktopangamdre. India Government ki Ministry of Housing and Urban Affairs ki makara pekha libi Impal Smart City Mission gi anisu phase the yauriba Impal Turelgi Nongpok thangba torbanda Sanjen Thongdagi Minu Thong Phaw satliba lambi pakthokpagi thabak hawbangamdana leidi. Lambi asida lam khopsilaga yumkai sajenba kya yaubana madubu takthoknaba lengang thabak lokatpa matamda khurau oiraga leibana thabak hawbangamdana leibin hari. Pauksi asina phangba pawn hai Housing Impal Smart City Mission gi ahanba phase ta Kangla Nongpok Torban Samgatpa Impal ki Khurambal Kaitil Manung Phauraga Thangalambi Samgatpa Impal City Manungda Miyamda Cycle Sijanabigi Kudong Saba Pibigi Thabaksing Paketkraba Matungda Mission Asigi Anisuba Phase da Kangla Nongpok Torban Gumna Nongpok Thungi Awang Thangba Sarpa Samgatpa Masum Impal Torelgi Nongpok Thangba Saruashida Satliba Lambi asi Pakthok Wanduna Motorables Oiba Lambi Siamagaloina Torelgi Torban asi Masaktokna Phajana Samgatpagi Thabaksing Paket Yauri Binaiki Sanjen Thongdagi Minu Thong Phawgi Saron kilometer 2.1 lom sangba lambi asi semgatnabagi damak darna singwa tawwa loiduna wa order phaw mari lenaba agency ta sinakhiba laikre loidana lambi asi semgatnabagi damak Ministry of Housing and Urban Affairs tagi apun project asigi sada 20 rongi senpam ahanba installment gi oina pirakre haina pawsna makhatari Lam Pakthopagi Thabasi PDA gi makhada semgat kadabani adu bahai ba lambi asi pakthop matamna maphamadu da ahenba lam laukshina ba thabak lokolakpani adu maphamadu da encroachment sing masing yamna leiba loinana lam asi demarcation tawraga eviction process tawna ba thabak lokolakpada court ki case lak ba yorakpadagi masigi lambi asi pakthop gi thabak ta apan boirakpani haidi adu mainamak mari lenaba district administration gi makedigi lam laukshin bi thabasi khongjel yangsinana ba angamba thakta honari hansu pawsna makatari Mission asigi makhara paikhatliba semga sagatpagi thabaksin asi thengthang kyarak thokna ministry digi thagadabani ahanba installment gi senpham sejanaba loiraba matungna madugi UCP ga makhataba senpham asi ministry na phirakadabani hari Housing Satharibi Smart City Mission asi satliba sahi asigi jun thada losin gadabani adubo ministry gi mekedigi mission asi kumja English ngani ga kunga mari gi March tha phawba sangdok na yabagi thajaba lai hari Pausnai Impal Smart City Mission ki makhada Impal manungda leiriba cycle thopa pamjaba miyai singbu cycle thonanaba pandamda tuan station sing hangdoklaga cycle chama thamliba si city manungda miyamna sijanaba cycle masing hengat hananaba pandam thamli loina city manungda house hangdokliba cycle station masing su hengat handuna anauba cycle kun hapkatnaba thaurang tawri hain phongdorakli Bangalore based of Yana Koba private company amaga Smart City Limited ka kusamnaraga sangshiliba khongthang si mai pakna sangshilakli city manungda miyamna cycle sijanabiki sang si yamna wangli nimit khudingi lairiba cycle sama sigi manungda sada yangkai miyamna sijanari loinana masidagi revenue singsu lakpa hawri henisu pausna su makhatana phongdorakli makhasa tharakpoina to papawmana kongba maruda lamai tharamba uyalamba taret fare kongba maruda lamai tharamba madi uyalamba yawna miyoi taret Impal is district ki Sagol Mang Police Station ki kangbo manang sifari hiramasigi matang nga sinumidang pung nipan taba matam na Impal East District Police ki ASP conference hall pangmising unabara amada District Police asigi ASP ketrimi sibukantan hai nga sinung tilpung amarom taba matam na kongba maruda lamay thare na maphamadu lai kurom satpa miyoy sing na pawpiraki Paudugi matungin Impal East District Police amadi Sagol Mang Police Station ki team na maphamadu sangsindu gengsin bada miyoy taret fagatong kibani Lamai Tharambadigi Paraba Muising adu Kangpokpi District ki Kano 5 village dagi Thongkho Mang Khongsai Allies Mangsa Sai Kuntra Apokpa Ngamkam Khongsai Kangpokpi District ki Kunom 5 village dagi Pawmang Hokip Sai Humpugani to Apopole Kidraba Hemjang Hokip village asidagi Thangpa Hokip Sai Nifugani Pan Apopole Kidraba Hemjang Hokip Amadi village asimakta dagi Sasang Thongsai Allies Hobisan Khongsai Sai Kungatra Apopo Kampo Khongsai ni Makoina haidurakpadagi mapam aduwaida uyalamba miyani amasu fagatpangamle pharaba miyani dudi Impal East District ki Sanjanlok village dagi thoksom tomba maitai allies ibongomsa se yangkhaigamari apopole kidraba thoksom ibobi yumnam khunaudagi thoksom mangiyai me se yangkhaigamari lekidraba parijat maitaini lanmai tharamba madi uyalamba miyai singna satharamba thabado SD Molnom village ki sipna ayaba pirakhibadagi ni haibadagi village sip adu sufare pharaba sip adugi maming hempa hokip se yang khaikatari kawi housing Impal East District ki Bagasandra Open Air Theater bot manakta lebani
ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯑꯦꯁꯄꯤꯅ ꯍꯥꯏ ꯎꯃꯪ ꯋꯥꯃꯪ ꯀꯣꯛꯊꯣꯛꯄꯗꯒꯤ ꯃꯍꯧꯁꯥꯒꯤ ꯈꯜꯗ ꯀꯥꯏꯊꯔꯛꯂꯤꯕ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯤ ꯃꯔꯝ ꯑꯗꯨꯅ ꯎꯃꯪ ꯋꯥꯃꯪ ꯀꯣꯛꯊꯣꯛꯄ ꯊꯕꯛ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯎꯃꯪ ꯋꯥꯃꯪ ꯀꯣꯛꯊꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯂꯣꯟ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯊꯦꯡꯅꯕ ꯃꯐꯝꯗ ꯐꯥꯒꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯈꯤ ꯀꯣꯡꯕ ꯃꯔꯨ ꯂꯩꯐꯝꯂꯦꯟꯒꯤ ꯑꯀꯣꯏꯕꯗ ꯂꯃꯩ ꯊꯥꯕ ꯑꯃꯁꯨꯡ ꯎꯄꯥꯜꯁꯤꯡ ꯌꯥꯟꯊꯠꯄꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ 7 ꯑꯗꯨꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗ ꯊꯥꯒꯠꯂꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯔꯤꯝꯁꯀꯤ ꯊꯕꯛ ꯂꯧꯕꯒꯤ ꯃꯇꯥꯡꯗ ꯑꯦꯄ꯭ꯔꯤꯜ 3ꯗꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯑꯁꯨꯝ ꯔꯤꯝꯁꯀꯤ ꯒ꯭ꯔꯨꯞ C ꯑꯃꯗꯤ Dꯒꯤ ꯊꯕꯛ ꯂꯧꯕꯗ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯔꯤꯖꯥꯔꯕꯦꯁꯟ ꯅꯤꯡꯊꯤꯅ ꯄꯤꯕꯤꯗꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜ 3ꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯑꯣꯜ ꯇ꯭ꯔꯥꯏꯕꯦꯜꯁ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯁ ꯃꯅꯤꯄꯨꯔ ꯑꯁꯨꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯁꯨꯝꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟ ꯄꯕ꯭ꯂꯤꯁꯤꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯅꯕ ꯑꯁꯨꯝꯅ ꯐꯤꯔꯦꯞ ꯂꯧꯔꯛꯂꯤꯕ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯀꯌꯥꯔꯛ ꯍꯟꯅ ꯔꯤꯝꯁꯀꯤ ꯑꯣꯊꯣꯔꯤꯇꯤꯗ ꯍꯥꯏꯖꯗꯨꯅ ꯂꯥꯛꯂꯕꯅꯤ ꯇꯥꯕꯤꯔꯛꯇꯕꯗꯒꯤꯅꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯔꯁꯣꯅꯦꯜ ꯑꯦꯟड ꯇ꯭ꯔꯦꯅꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯒ꯭ꯔꯨꯞ C ꯑꯃꯗꯤ Dꯒꯤ ꯊꯕꯛ ꯂꯧꯕ ꯃꯇꯝꯗ ꯂꯝ ꯑꯗꯨꯗꯒꯤ ꯃꯤ ꯂꯧꯒꯗꯕꯅꯤ ꯂꯣꯏꯅꯅ ꯃꯤꯁꯤꯡꯒꯤ ꯃꯇꯨꯡꯏꯟꯅ SC ST ꯑꯃꯗꯤ OBCꯒꯤ ꯀꯣꯇꯥ ꯌꯦꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯌꯥꯎꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯒ꯭ꯔꯨꯞ C ꯑꯃꯗꯤ Dꯒꯤ ꯁꯦꯟꯇ꯭ꯔꯦꯜ इंस्टीट्यूशनसिंगी थबक लौबम मतमदा SC की सादा 3 ST की सादा 38 अमसु OBC की सादा 13 ओइरिबनि अदुबु सेंटर की ऑर्डर सिगी वांगमद रिम्स ना MTS पोस्ट सामग 38 की नोटिस थोकपा LDC पोस्ट मपन की नोटिस थोकपदा कांगलोन सि ngakhidi amasum masigi matungda asumna rims authority da complaint thangakhi ira masigi matang rims authority amade asumga kyara kan unadana wari sanakre masidasnatana parliamentary committee national commission for scheduled tribe amade rims authority ge supuna phaminaduna wari sanakrabani asumna thengthang character wari sanaba lekrabasu rims authority na thaba amata paikhatana lerakliba India constitution amadi manipur gi tribal singbu singnabane hena lawi maramsina thasigi kungatret pangthokiba asumgi omsuba general assembly na April 3 digi singi district singda khongjang sangsinba hauragani haiba phidep lawkhibani hena su pawksna palakli makasa tharapoina hoyelan pawdge to pamaroibi I pawksungbu meyam thamsigi laingangna lalhobuni haituna SARS tawraga sairak pina ba thawrang ma khawkip bail piruba court ki public prosecutor suspend tokre Ihan Hanbad Manipur gi singi saruk singwariba kaubru amasum thangjing singsang Manipur lenga amasum miyoi kharana lam khopsin na bu khonarakli haiba warol yauna Manipur Land Revenue and Land Records Act 1960 amasum Manipur Major Agreement na singi saruk singbu insiam phawba konsindi haina masamaki Facebook page ta upload tawduna phongdorakpadigi kumja English ngani ga kunga da Rusampur Police Station case FIR number 17 close to 2021 under section 153 AIPC lokatuna phanana bo honarakpagi iroinana Imphal PS na lokal patongan case ohumga mari lainana me kunga mari English ngani ga kungani thogi nungtilda New Delhi gi Kishan Nagar gi fugatkiba mark thama hawkip sai kuntragani pan apokpa M Linkhok se hawkip Molnom West Rusampur district bu BLP ruba court na thoklubaga mari lainana court asigi special public prosecutors oiriba public prosecutor district angom Nilasandra service tagi suspend thokre Public prosecutor asibu service tagi suspend tabgi order adu Imphal gi Oripo Serap Court Complex ta ladibi special judge NIA Imphal West close A na ma hokip na player torpa bail petition sing lokotuna khanraba matung tha asi kungani pana pi gi common order mana ma pulpa lakh ani gi PR bonam sum rank ta leiba lainga ki employee ani gi security da bail pi gi ba matung mathangi numit ngarang da thokibani Secretariat Law and Legislative Affairs Department की मेकेडी की Deputy Secretary Law ना थतुरा की Order Number 7/2023 GAL की मतुंगिना Court इसकी Special Public Prosecutors ओरिबा Public Prosecutors District Government Advocate District Manipur की मथक्ता Disciplinary Proceeding लोकत पगलोय मरी लाइनना माकपु Central Civil Services Clarification Control and Appeal Rules 1965 की Rule 10 की Sub Rule Clause 1 पिबा power की मतुंगिना खुदक तगी service तगी suspend तौरे हरी suspend तौरिंगे की मनुंगदा माकी headquarter असी state असी द ओइबगा लोइनना Deputy Secretary Law तगी मंगजौनुन अयाब याउदरबदि मणिपुर थदोक्तुन सत्पे यारो हरी लोइनना माकु service तगी suspend तबगी मरम सिंगने हाइना फोंगदोरक्लिबा मासागी मथौदा serious negligence अमसुम dereliction oiba mathauda pokning sangnaba amasu integrity watpaga loinana IS higher degree of professionalism and dedication watpana singba singni haina phongdorakli
Churachandpur Police na sumasama ki Facebook page ta phongdokhiba wafamsing asigi mayok case ma lokhatkraba matungda Imphal PS ki maikedi gi sumaki mathakta case FIR number 129 close 5 2022 under section 120B 121 121A 123400 468 IPC amasum 17 by 18 Unlawful Activities Prevention Act register tawdun rakhathibani adumaina ma khawkip ki maikedi gi ma ku bail pibina ba special judge Imphal West ki court asida haijara pa lekhrabani court asina ma ki bail prayer du reject tawbadagi ma na High Court of Manipur su bail pibina ba haijarure masida su High Court na ma ki bail prayer du reject tawrakhibani adumaina mama ki loina bi lainai kim laubum allies ki kim sahi kunthraga mathoina petitioner oiduna ma ku BLPB na ba court asida amuhana haijarakhibani ma ki loina bi na haijarakgi matungina court asina criminal miscellaneous BL case number 3 of 2023 amasum 45 of 2023 lokhalaga masigi aroibi hearing tha asigi kunga mathoida pangthokhibani court na bail player animak hearing sathabada prosecution gi maikeda service to gi suspend tawri hariba angop nilasandra na lepki aduga petitioner gi maikeda advocate Ospat Khaling AMD Zilahok amasum Sihan Paipa amasum Samuel Zamlen Pau Hokim na lepkibani numin asida reserve tawdun thamkiba bail player ani gi common order na court asina thas gi kungani pana pikhibaga loinana ma hokipul lupa lak ani gi PR bonusum masiga manaba surety ani gazetted officer gi bail bond bail pikhibani hari Makasa tharak poina to papawmana mapanda gi lakpa driver mari phuraga mobile phone ahum munkhre Imphal West district ki moidang pokta leiba Korohan pa oil pump complex truck sing khamlaga ahing yarek nanabagi numidangi sa ising sana bo naringeida mapanda gi lakpa truck driver mari digi lamhen tuhen mamiyoi manga sangsilaga mobile phone ahum munduna pokhibaga loina driver singi sa insang sa khaibaga loina phu saibagi thong sa tharam hari thagdo singna numidang pung tararam tarakpada thokibani hari Thaudo asigi matana Manipur Drivers Association na drivers singa duna wakalakpadagi ngasi association asigi president Saikhom Babu Dono lusinga mute kangbo mana thaudo thokpham na haktengna satuni yengsinkre mapan gi drivers singa du silsar dagi gihu prakhibana hari mobile phone monbi khraba truck drivers singa du gi manung dagi Asrul Islam ko mana phungdorakpada makoina numidangi saksa na tharang tawringai da miyoi manga sangsilalaga oil pamadu gi mapuangki makoi manga mak local guna ngaktani hena saktak saduna ki halamba loinara driver singi mobile phone sing lauthokuna thamalaba matungna kanamata haidok piyaru haiduna ki halaga pukhibani hari lemon to en missing adu sakraba matungda kaithil man bida leiba association asigi office ta sangduna pau pibidagi ngasi laktuna mateng pangbirabani hari mamangna asiguma thaudok sing thokiba matumna Manipur Drivers Association atna kanagumba matana mateng pangbi khiba lekhidri hairaduna masimak association asibu su thakapa phongdoraki Loina ngarang gi thaudo asigi matang da association asigi general secretary Sanjoy Khetre mimna phongdokibda local gunda ni haiduna driver sing bu phu sei yauna masa da yawba mobile sing munkhipagi thaudo asing ngarang gi asina ahan manate thaudo asigi matang da wakal aglibani na association gi maikedi gi senari ba miyei sing thidoktuna fagana pa police to wakal agana ki loina na lambi asigi nak yet lairi ba miyamna su driver sing gi hana dagi hauna mateng pangduna lakpugum asiguma thaudok sing si tholakpa matamda su driver sing bu mateng pangbiwa ki Makasa tharak poina to papawmana Tripura Assembly the budget session sa tharingai the BJP gi MLA man mobile phone nataisa da video yanglambagi dama sokos notice pikre Handak ta pangthokiba Tripura Assembly election 2023 da CPM gi mirep Bijita Natpo Bagapsa constituency na maithiba piramnaga karakhiba BJP gi MLA Yadav Lal na Assembly si the budget session sa tharingai da house manung na phamlaga maki mobile phone nataisa ta video clips sing yanglambagi thaudok viral oirakpadagi Tripura BJP president Rabis the SARS na MLA si the sokos notice ama pikrari kariguma mongona piriba sokos notice asiga mari lainana ma na pirakpa paukhum da apian bo oidrabadi maki mathakta lokhatpham thokpa thabak sing lokhalagan hene sa phongdokre Tripura Assembly gi budget mi pham tha sigi kunga mari digi horakibane duga viral oirakhiba video sina ngasi maki matung phamba house ki member amana namhokibane hari video asi social media da viral oirakpadagi MLA si ki mayokta phajadaba hoi kaya miyamna phongdokna rakhari adumaina ma Assembly asigi speaker Beshonadu Singha gi maikedi di social media da viral oirakliba asigi matangna palladuna hausi phawbi oinadi thaudo asigi mayokta
अईब वकतसिंग फंगबा लेत्रिबना माकी मेकेडिगी करिगुमा अमता लौखटपा याद्रे हाइखि पानबा याबदि कुमजा इंग लिसिंग अनिगा तरागानिथुदसु मतमदुर लेखिबा बीजेपी लेंगाकी मिनिस्टर लक्ष्मण सवारी अमसुंग शिशी पाटिलनसु स्टेट असेंबली मनुंगदा मखोइगी मोबाइल फोनसिंगदा नातै चादबा क्लिपसिंग येंगलंबगी थाउदोक थोखरबने हाइदि मखासा थरक पोइना पोंगफम पाउसेदिगे तोप मरुएबी ई पाउ मयामदा मुथमजगे कांग्रेस की सेवा दल कंबूना प्रोटेस्ट तखरे पुलिस का मुक्नरकपदा नुपी मंगा सोक्तुना लेकनखरे कांग्रेस पार्टी की लुसिंग राहुल गांधी बु क्रिमिनल्स डिफेमेशन केस अमगा मरी लेनना सुरात की लोअर कोर्ट अमना कन्विक्शन पीखरबा मतुंग लोकसभा की मेंबर दगिसु डिस्क्वालीफाई तौखिबगी मयोक्तंग असिसु एमपीसीसी मणिपुर प्रदेश कांग्रेस कमिटी की सेवा दल कंबूना प्रोटेस्ट तखरे सदखिबो प्रोटेस्ट अदुद सेवा दल की नुपी मेंबर मंगा लेकनखरे ngasi numidang waram pung taruglom tabada MPCC की सेवा दल कंबू अदुना बीटी रोड लेबा कांग्रेस बावनदगी थोलक्तुना प्रोटेस्ट अतकी लोइदना मफम अदुगी कंगलागी नुसुप सनाथोंग तमना सलगा मैरा कत्तुना राहुल गांधी की मफमदा सोलिडरिटी उन्नना बहनरखी अदबो थिनथादना इम्फाल बीएस की एएसपी सरंगथेम इबोम साना लुसिंग मणिपुर पुलिस की टीम लाक्तुना अथिंग पिखी पुलिस की मेकेदिगी प्रोटेस्ट संगसिलिबसिंग अदुबु कंगला नुसुप सनाथोंदगी कांग्रेस भवन तमना अमु ताथोरखी प्रोटेस्टर सिंह अदुना कांग्रेस भवन की गेट यौशिलपदा नकलनी की मरक यामना कन मुक्नरखी असुमना नकलनी न मफम अदुदा मुक्नरिंगै सेरा अदुदा इरांग अदु लक्षणनब पुलिस की मेकेदिगी प्रोटेस्टर तमना पेपर स्प्रे कपसिंखी मदुदगी प्रोटेस्टर सिंह अदु कायदुना सेनखी असुमना चेनब मरक्तुदा याव सेवा दलगी नुपी मेंबर मंगा लेखथरकपदगी लेकनखी थाउदोसुगी मतंगना एमपीसीसी की वाइस प्रेसिडेंट एल तेलोतमाना हाय कांग्रेस की लुसिंग राहुल गांधी न लेबा मियामगी सेल फोंगना सगुन तौरिबा ललित मोदी नीरव मोदी अमसुम गौतम अदानीबु बीजेपी गवर्नमेंट सिना सगोलगा थंबगी मरम करिनो प्राइम मिनिस्टर नरेंद्र मोदी ने गौतम अदानी गा लैनरिबा मरी करिनो हाइना लाउरुबगी दमक बीजेपी ना राहुल गांधी की मथक्ता युमफम याउदबा मोरल क्या सिजिली असुमना मखोय मसल लाउतुंगनरगा राहुल गांधीबु लोकसभा की मेंबर की डिस्क्वालीफाई तौबनी असिगुम बीजेपी की सुनम शासन असिबु यानिंगदबु उत्पा अमसुम लेबावासगी डेमोक्रेसी की कन्ननब सेवा दल नंगसी यामना डेमोक्रेटिक ओइब खोंगजंगसी संगसिनबनी माना मखातान हाय मसिद मणिपुर पुलिस की मेकेदिगी सु अरानबमदी डेमोक्रेसी बु मंगनना बहनरिबा माइकैदा तोंगलगा इसम समना प्रोटेस्ट तौजरिबसिंग सतखिब थावोंग सिलेबक थिबनी पुलिसना प्रोटेस्टर सिंग तनखाइना बहनबदा पेपर स्प्रे न सिंग कापसिनदुना सेवा दल की नुपी मेंबर मंगा लेकन हनखिबकी थावोंग से अकन मोन कानेम तवी असिगुम थावोंग मखाताना अमुहना तौबिगनो बीजेपी न राहुल गांधी की मफम सिदिबो मरालसी मथंगी पार्लियामेंट सेशनदा अमुहना बीजेपी न सगोलिबा मियामगी सेल सगुन तौरिबसिंग सिगी मयोक्ता लावरक्तनबनी अदुबो बीजेपी न फना होनरबसु असुंबगी दमक कांग्रेस पार्टी न लावरिबो खुलावसिदी खकनम थबगमलोय लोइनना असुंबगी दमक कांग्रेस पार्टी न मखाताना लेप्तुना सुलाखिगनी डेमोक्रेसी की सेकुलरिज्म की कांग्रेस हनब लेतन थेंगनखिगनी हाइनसु तेलोतमान मखातान फोंदोखि ngasi के प्रोटेस्ट अदुदा मणिपुर प्रदेश यूथ कांग्रेस कमिटी के प्रेसिडेंट पॉपुलर न सिंबसु सर याखियादी मखासा थरफोइना नावडर की थौदांग पाउसी के तोप मरुइबी इ पाउमु म्यामना थमजगे मिनिस्टर की पीआरओ सार की गरी phajinkhibagi wathok chaothoklakaduri ban yauna akan bkhongjang kya sangsilagani एसोसिएशन फॉरेस्ट मिनिस्टर की पीआरओ सारगा दिमापुर की इम्फाल तमना लैंगोइपुर लापता तात्रक अमा टीपी याउदी हाइना phajinkhibagi wathok chaothoklakaduri थाउदोस की मतांग मिनिस्टर की पीआरओ की मेकेदी मखोय गे मरी लेनेदे हाइना सिंगदोरखरे मसिना मरम ओइरगा गारी एदु कनाना फारिबनो हाइबा सबसाना खंगमगमद्रे ऑल मणिपुर गुरखा ड्राइवर्स एंड ओनर्स एसोसिएशन अमसु मणिपुर ड्राइवर्स एसोसिएशन की मेकेदी गारी फारिबा कांगबो अदु पुथोक्त्रिबा फावबा मोटबुम फॉरेस्ट रेंज ऑफिस ता फजेंदनु लैरिबा गारी एदु लाक्थोक्लोय गारी सिंह लेप यावना मखल मखा क्या की खोंगजंग सिंह संगसिलगन ऑल मणिपुर गुरखा ड्राइवर्स एंड ओनर्स एसोसिएशन की प्रेसिडेंट अनिल खवास नुमिदांग मोटबुम फॉरेस्ट गेट पाउमिसिंग उनबा मद फोंदोखरे मणिपुर ड्राइवर्स एसोसिएशन की म्यूट सिंह यावना पांगथोकिबा पाउगी मिफम मदर ऑल मणिपुर गुरखा ड्राइवर्स एंड ओनर्स एसोसिएशन की प्रेसिडेंट अनिल खवास मखाता नाकिबदा थासी की कुनगनी पान की नुंगे मतुंग पुंग अमरुम ताबा मतमदा दिमापुर की इम्फाल तनो लाखिबा टाटा ट्रक अनि कंगलातोंबी मंदिर योरमदाइदा लेबा कंगलातोंबी गेट मयादा फॉरेस्ट मिनिस्टर की पीआरओ नि हाइजब कंगबु खरना टीपी याउदी हाइन फाखी लोइनना फारिब गाड़ी अनेदुगी मनुंगदा अमदी फाइन लौरग थादोखरे अदुबो लैंगोइ पुरग लाप गाड़ी अमदी फाइन की सेंफम अदु थिनिंगाय लेते हाइन लेओखि लोइनना
Mari lainaba Forest Range Office tagi TP kaktuna laglaba matungdasu gari edu Kangpokpi Forest Range Office mayada phajilaga thamki thawdo asigi matangda All Manipur Gurkha Drivers and Owners Association gi President Masana Forest Minister gi PRO ni haijaba shikmaidigi usam lukhoi kauba maga wari sanabada makoidi higher authority na hairakpagi matungina phabane makoina kari stobung ngamde higher authority gi unaduna wari sabiyu haina khangalaki Madugi matungina association gi kangbu singni Imphal da laktuna Forest Minister gi PRO ga wari sanabada makhoi gi knowledge laite loinana thawdo du makhoi gi mari lenete dubu phajilubu gari edu thadonaba DFO da hairage haina su thajabu piraki adubu minister gi PRO ga unaruba association gi kangbu duna halakpa matamdari Kangpokpi Forest Range Office mayada phajinduna lehoriba Tata truck adu modbung Forest Range tu oina miyoi khara laklaga thawjilaga thamlambadagi association gi kangbu singa duga aduna gari edubu thawjilla halamliba miyoi singa du puthoktribu phawba gari laktholoi TP kaklaba phawbada gari gi gari phajilibano Kangpokpi Forest Range Office na gari edu phabanate hairiga gari gi detain dauduna thamlibano hawjuna Kangpokpi Forest Range tagi kanagi order matungina modbung Forest Range Office ta gari edu thawjilibano hairiba miyoi singa du kana no hai pisap sana puthoktrabadi All Manipur Gurkha Drivers and Owners Association amasu Manipur Drivers Association gi makhada laiduba truck sing amata selroi banyauna makhal kya gi khongjang sing sangsilagan hena se phongdokhi Maangna makhatana phongdokhi bida Dimapur gi Malpur ga lakpa gari kaya ma maudagi Senapati phawgi marakta mari lenaba Forest Range Office tagi TP kakadabani hairabasu server down tawbi haina TP kakpagi khudongchaba phangde Tadubi Forest Range Office tamna laklabasu pung kya ngaiduna lei Forest Office ki meke digi thabak seli server down tawbi haina thonglolaga tumbasu yawi TP kaklabasu kaktrabasu police na gari singdagi lupa sani chahum lauri hariba senpam masi kanana leblibano hariba singa si sapsana puthokadabani madu puthoktriba phawbo khongjang handoloi haina se phongdokhi adu hawjku ni de myam paus matang sa lusinjargi myam puna no update ngaminasi